आकाशवाणी इम्फाल लांथोकचरी पाउगी सक्तम असिदा प्रधानमंत्री नरेंद्र मोदी ना विकसित भारत @2047 हौदोखिबा राज्य असिदा मे अहुमदगी हौखिबा इरांगदा लैखिद्रबा मियोयसिंगी हक्चांग मखोई लेफमदा पुखिबा आइना याबा मओंगदा यु थकपा योनबगी थबक हौननबा सरकारगी खोंगथांग 34 सूबा नुपीलाल थौरम अमसुंग अखोईगी सेनापति जिलागी पाउमी ए हेखिनीगी अखनबा पाउदम मालेमगी लेबाक सिंगी मनुंगदा भारतना मांगजिल थाबा अमदी चौखटपा लेबाक अमा इंग 2024 फाउबदा ओइबा ngamnabagi पांदमदा नहासिंग अमदी महैरोइसिंगना लौगदबा थौदांगी मतंगदा सरकारना पाइखटपा विकसित भारत @2047 नहासिंगी खोंजल हाइबा कैंपेन अमा प्रधानमंत्री नरेंद्र मोदी ना निंगथौकाबा नुमिता हौदोखी मणिपुर दसु कैंपेन असी प्रधानमंत्री ना वीडियो कॉन्फ्रेंसिंग की खुथांगदा इम्फाल की राज भवन दा पांगथोकपा थौरम अमदा हौदोखी थौरमदुदा मणिपुर की राज्यपाल अनुसुया उइके तोंगान यूनिवर्सिटी सिंह वाइस चांसलर सिंह ओजा सिंह अमदी महैरोइ सिंह ना सरुक याखी लोइनना तोंगान हिरम सिंह दा युमफम ओइबा वर्कशॉप सु सिनखी हिरम असिगी मतंगदा पाउदम अमा भारत न ब्रिटिश लैंगाक्तगी मनिंग मखा तमखिबा सही चाम सुबा इंग 1994 फाउबदा लैबाक असिना मालेमदा चखरपा लैबाक अमा ओइनबगी पांदमदा प्रधानमंत्री न विकसित भारत @2047 नहासिंगी खोलाव हाइबा कैंपेन असि लैबाक सिनबा थुंगना निंगथौकाबा नुमिता हौदोखी कैंपेन असिदा सरकारना लैबाक असिगी तोंगान ज्ञान लौसिंगी हौरफम ओरिबा अवांग थाकी महिलोइसंग सिंगदा मथौ तोरिबा मियोइसिंग अमदी इनखलगलिबा नहासिंगना भारतना चखरपा लैबाक अमा ओइबगी पांदम असि फंगनबा होनबदा लौफम थोपा थौदांग लौननबा अपील तौरी प्रधानमंत्री ना कैंपेन असी हौदोलदुन हाई अकोई खुदिंगमना करिगुम थबा अमा तौबा तारबसु मधु भारतपु चखरपा लैबाक अमा ओइननबा थबक थौरम ओइगदबनी अखोइना भारतपु चखरपा लैबाक अमा ओइननबा होनबा मतमदा लौरिबा खोंथांग अमदी थबक थौरम खुदिंगमक अदु माइ पाकना पांगथोननबा अचेतपा फिरेप थमगदबनी कैंपेन असी मतांगदा आकाशवाणी इम्फाल की इपाव कांगबुदा राज्यपाल अनुसुया उइकेना असुम हाय सारे विश्वविद्यालय के जो वीसी हैं कुलपति हैं उनके माध्यम से ये विद्यार्थियों को उस लक्ष्य को एक विकसित राष्ट्र को कैसे निर्माण किया जाए उसको लेकर एक डिस्कशन पूरे देश में शुरू किया जाए और उनसे कुछ सजेशन लिया जाए कि हम इस देश को कैसे विकसित राष्ट्र के रूप में ले जाएं जो दूसरे अन्य कंट्रियों में जिस तरह से वो देश विकसित हुआ है उसी तरह हमारा भी देश एक विकसित के रूप में आए आगे। हमारा जो मणिपुर में बच्चे महिलाएं युवा तमाम सब लोग आज की तारीख में मानसिक रूप से भी और बहुत सारी परिस्थितियां पैदा हुई है उसकी दिशा में भी मेरे तरफ से भी मैं प्रयास कर रही हूँ और फिर हम पुनः मणिपुर को फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो आगे विकसित की ओर जाएगा। नुमित अदुदा राजभवन राज्य सिगी तोंगान यूनिवर्सिटी सिंगी वाइस चांसलर सिंग यावना तोंगान हिरम मंगादा वर्कशॉप अमसु पांगथोखी हाइरिबा हिरम सिंग अदुना लैबाक असिबु चौखटपगी लमदा खुमांग यानसिंगननबगी मरम ओइगनी हाइना अखंग इसिंगदा फोंदोकनखी प्रधानमंत्री ना हौदोखिबा कैंपेन असि मतांगदा मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्रना असुमना हाई The NEP which has emphasized on say multidisciplinary studies and skill development, also the possibility of making the students having a very flexible kind of education with the possibility of say moving out of a particular system and again say coming back and therefore making them fit and competent to be engaged in any kind of their profession. All these developments which have been taking place in the say last 10 years along with a number of flagship programs which the government has taken up are aligned with the 17 sustainable development goals of the United Nations has convinced the entire crowd that India will certainly become a big ship country by 2047. Mamang thagi tang 35 dagi houna lebak sinba thungna Viksit Bharat Sankalp Jatra chathaduna miyamda sarkarna paikhaliba tongan ba yaipa thorang sing khanghanduna masigi kanaba sing lawruna ba campaign chathaduna lakri masiga iroina Viksit Bharat @2024 नहासिंगी खोलाव हाइबा कैंपेन असि चथरकपनी आकाशवाणी इम्फाल की पावगी सक्तमगिदमक ngangbam amukhomba मणिपुर थोकलिबा इरांग असिगा मरी लेनना लेखिद्रबा मतुंग मतम सांगना इम्फाल की जेनिम्स रिम्स अमदी चुराचानपुर मेडिकल कॉलेज की मोर्ग सिंगदा थमलखिबा असि भागचांग हुफु मरी लेबा पोपा नुमिता इंडियन एयर फोर्स की हेलीकॉप्टरना मकोई की लेफमदा पुखी
Numit aduda Imphal gi Rims amade Jenims Hospital gi morgue thamlakhiba asiba hakchang nifu mathoina Churachandpur jilla da aduga atopa asiba hakchang taramapal na Kangpokpi gi LS ground da Indian Air Force ki helicopter na pukhibani aduga Churachandpur Medical College ki morgue lerakhiba asiba hakchang marina Imphal tamna purakhi hiramasi gi matangda paudam ama Mamang thagi kungani panda Supreme Court ki Chief Justice of India W.Chitradhani luchingba Judge ahungi bench na raja asiki kanglup ki irang da lekhidraba aduga hospital gi morgue sing da thamliba asiba hakchang sing chayol amagi manungda makhoi gi mari mata sing da khusinaduna aroiba mathumangam pangthoknaba raja sarkar da pakta pikhibani Masiga lunana karigumba hakchang sing asi lawdaba tarbadi Rajya Sarkar na makhoi gi aroiba mathok mangam pangthoknaba thabak lokhonnaba su khangamba lekhrabani Supreme Court na pikhiba paukta asigi matung inna leipa popo numita irangda lekhidraba asi hakchang sing asi makhoi gi lepham sing da pukhibani Kangpokpi jilla gi oina asi hakchang sing adu kotuna miyanga khusumnaduna sinduna irai numita Faizang village da aroiba mathok mangam pangthokhi aduga Churachandpur jilla gi oina jilla aduda pukhiba asi hakchang sing adu December kunda ikai khumnaba utuna khuga damanakta leba second area da aroiba mathong mangam pangthok lagani Imphal da purakhiba asiba hakchang mari gi manungda ahumdi nimit adumukta da makhoi gi imung manungda khusinaduna aroiba mathong mangam pangthokhi Akashvani Imphal gi pawgi saktangi damak Khetrimayum Chitrabhanu Manipur da aina yaba mawongda yu thakpa amadi yonbagi thabak akhanaba niti niyom amagi makhada paikhalaknabagi khongthang ama oina sarkarna Manipur State Beverage Corporation Limited semnanaba warep laukhre irai numita chathakiba rajya gi mantri mandal gi mifamna corporation asi lingkhatpada ayaba pikhibani Rajya Sarkar na matam kaya chang na khanaraba matungda Manipur da aina yaba mawongda yu thakpa amadi yonbagi ayaba pinanaba warep asi laukhibani hiramasiga mari leinana tha asigi tarukta sarkar na gazette notification sing thokhi Gazette notification sing adugi matung ina rajya sida thamlakhiba Manipur Liquor Prohibition Act English sing amaga chamapan marifu taramathoi gi athingba khara akaknaba mafamdagi lauthokre athingba sing adu Greater Imphal gi mafam sing district headquarters sing rajya sida leiriba tourist ki mafam sing amadi famung kundagi tadana leiba register tawraba hotel sing da ek asi chatnararoi hairi loinana Manipur da December tarik 3 tagi hauna Manipur Liquor Prohibition Amendment Act English sing aniga subna ani chatnaragani haina gazette notification ama suthokre Manipur da yu yonba amadi thakpagi athingba lauthokhiba asigi matangda Manipur University gi Economics Department gi Professor Chinglen Maisnamna Akashvani Imphal gi paugi saktamda asumna hai Koina Manipurda UC regulation tawbagi tangai phataba amadi hojik lakpra haina khali hojik yu gi consumption gi chang si ang pa phangna koi basi sinarakpa paruina koi gi yu gi market si illegal ni adu masidi da koi gi koi mafia mayam masina masigi ain kaina tawba business sigi magi market ki size puna maksi leptana hengalakpa sinamar moidana yu da regulation amadi madugi mathau tabadu madi ai dum leire hana khali regulation si torba matung duda size gi revenue da 16 crores gumbadang la ibasi 600 crores lakani haibadu khaki wafam du khak natana masina koi gi regulate tawdaba illegal market state da phangniba yu yoliba puna maksina akoi hakchang da su yam sathina son bayaba adigi siningai oibayaba mayam ama quality yaudaba adulterate toraba mayam sina masibu sinariba kangbu singsida ka hena sonba aduna paktangna masi awareness campaign changin su koi regulation tawragadi hena dudasu mating pangani na khali Rajya sida leiba pokpa numita marifu mari suba nupilal ningsing thorom pangthoktuna rajya sigi mathauna leirabi nupi singna nupilal da utkiba thauna adubu nahona na ningsingduna ikai khumnaba utkre handak chahi gi nupilal thorom asi Manipur gi puwari da thoidokna singtha ningai oina lehoragadaba palana masu oikhi Rajya Sarkar na Raj Bhavan mamangi traffic point tagi hauraga Nupilal complex fauduna laklaga Purairomba khongnang khong phawbagi lambi asibu Nupilal lambi haina mingthon ki Masiga loinana Rajya thakta numit aduda pangthokpa Nupilal thoramda Mukhemantri Nongthomam Birena Nupi Singh tagi oiba Chief Minister gi Ima Nongthang Leima Yai Fatengbang Kauba scheme ama haudokle haina su lauthoki hairiba scheme asigi makhada chahi nifu gi mathakta leiba makhal amatagi senthok leitaba Nupi Singh da chahi amada sarkarna lupali sing taruk pigani Imphal gi Nupilal complex ta pangthokpa thorom aduda Mukhemantri na luchingduna miyamna athobi ima singi mafamda laishu katuna ikai khumnaba utkhi English sing amaga chamapal kuntramapal da thokiba anishuba Nupilal gi matangda drama amasu palan thorom gi saruk ama oina miyamda utkhi thorom aduga mari leinana wa ngangbada Mukhemantri na hai
Masih nupila lana khangna de mafam sigi raiban chutek koi governor mamanda gi horeram khungan hong phawi laiba koi sarkarna munna khanara matunda masidagi lambi se nupila road haina khangarani haina scheme amaka nupi singi da maka khanana launch tawjagdori hybrid scheme si sahi nimfugi mathakta laigada aduga makhalla matagi mangonda senthok laitaba ise sing isen sing ima singdo sahi amada lupa lising tawto hamjaba yaba scheme ama chief ministers ima nongthang leima yai phateng bang hedala kudaktagi launch tawba hore आकाशवाणी इम्फाल की पाव की सक्तम की अखनब पाउदम दा अखोई की सेनापति जिला की पाउमी ए हेखिनी की पाउदम ताबिरसी सेनापति जिला दा हौजिक खामथेंगना निंगथामथा ओइरे माहुशाना खरा हेन्ना इंगनबा चिंगी जिला ओइबना दिसंबर था हरोकपदगी जिलासी की मफम पुमनमक हाइनिंगाई लेतना इंगले का हेन्ना इंगबा सिना मियामदा अचौबा अवबा अमा ओइरे युमदगी मपान थोकपा वानारे सेनापति डिस्ट्रिक्ट हेडक्वार्टर्स दा फावबा अयुकी मतमदा पुंग निपल मपाल फावबा leichil ka henna thabana miyam gi chathok chatsing maru oina national highway da gari chatpada awaba oire fibam ashi manung hunjinba mafam chingdana amuk henna sathiri binai ingbana mising pung nipal mapal fauba famungda leinare ayukshu numidangshu mai tiktrabadi leiba ngamdre mapungoina ahal amasung angangsingdi imungdegi hendoknadre ka henna ingba ashina ingbagi mari lainaba ana ayik lakadra hebagi akibashu lei adobo senapati jilada kumgi mahai marong lokal loikhiba amadi school angangsinggi chehiki purikha ayamba loikhrabana khara makhaidi safare larok matunga se mahusana jila asida kumai matamsu oibana miyamna ingbagi awaba kaunabagi maram oiri malamgi oina christian singi khwaidigi chauba kumai christmas chayol amata ngaire senapati jila dasu nupi angang ahal khaktana christmas kumai gi damak semsanare chehi chupna ngairakpa kumai asi panthoknaba church sing yum sing khungang sing make semnaba hore mafam kayada pakhang leisa singi carol khongjel tare Amaromda Manipur gi irangna jila sibo hakthengna sokhandrabasu national highway da gari chenba watlakpa asina jila sigi economy dadi chauna chaitheng pibugum tauri aduna christmas kumai asi ka henna haro mathoi kaba amadi wedabasu yai adubu kumsigi christmas asi snabti jila gi oinadi yamna historic oigadori maramdi jila sidagi mioi amana ahanba oina manipur pumbugi thau pugadaba archbishop of Imphal oire Jilasi ki punanamai khungangda pokpa most reverend Dr. Linus Nili Didi Chatliba tha asigi Nepalda maram khunau gi St. John Bosco Parish da panthokpa episcopal ordination ceremony ga loinana manga shuba archbishop of Imphal oina thabak puba haure miyamna khaurangna ngainariba Christmas amasung lakaduriba anoba chahina Manipurda mahusagi tangdu laitaba amadi shanti puraktuna henna nungsi chanaba state ama Uhelasanu haina mangjaunana yaifa paujel pijari Merry Christmas and Happy New Year Akashvani Imphal gi paugi shaktam gi damak Senapati district headquarters degi e hekhini Matang asida Akashvani Imphal gi ipau kangbuna puthokpa paugi saktam loijare khomjinba amasung puthokpa Thokchom Jogendrajit Lijakhibi Waikhom Chitradhani